Chahi Kudingi Pantok Nabagum, Handak Chahigi Oinasu, Sajibugi Nomapan Cheiraoba, Haukiba Marchki, Tang Kunganito, Yumsakashunamita, Manipurda, Harau de Ambagalorina, Pantok Naki. Chahi Karagi Mamanga Yingrubada, Miamna, Sajibu Nomapan Cheiraoba, Natraga, Maitei Cheiraoba Haina Kanariba, Asidana Hena, Paksana Pantok Narapagi, Shaktam Ama Uba Fangli. Ayuk Angan Badagi Hona, Yumgi Sanama Hida, Ngamjaba, Ano Apin, Haile, Kombire, Kushumle, Lady Nachimbakaya, Katuna Tony Jaba, Amadi, Atempot Atubu, Kaitoktuna, Mathelukoi Kaya, Same Saduna, Tongnaki. Mashigi Matung, Mathelukoi Sing Asibu, Tongal, Wang Matat Hadoktuna. Kum Ashigi, Yaifa Tony, Nijaba, Amadi, Yumlon Kairo Nabaga, Mathelukoi, Chaminaba, Asina, Numit Asigi, Ayuki Shaktam Poiki. Mamangai Matamda, Lana Semba, Dona, Natraga, Chakluk Nachingada, Look Katok Naram Labasu, Hojikti, Disposable Bowl, Natraga Glass Sinda, Look Katok Pasu Thigneri. Manipur Pollution Control Board na Single Use Plastic ki athing batham labashu, Mashibu, Sijinabadi, Manipur ki Mafam Kayada, Nashishu Thigneri. Nungtilgi matamda manak na kuching sing the kaduna, lai kurumbagi thaurum pangthoknaki. Mapum oina singjumay chinga, lamtabalgi haibok ching, haingangi marjing ching, amadi thangmay band Cheirao chingda miyamna kanaki. Thajunabagi matung inna, Cheirao bunumita ching karabadi, mithoi miheli, awang bafang fangi haibadi Thajunabasu lay haina, akang ahi sing takpiraki. Mayamba Kurumjeri, Impact TV na Akana Sandok Cheriba, Cheiraoba Pogel, Toromasibo, Beating Tabiri Bamiam Punapu, Hano Makada Canal Sambanduram, Taram Nokcheri, Ahando Makada, Impact TV, Maika Degi, Handaki Chehigi, Cheiraoba Lakpesta, Miam Punamakta, Pogel, Pijeri, Amadia Koina Hojik, Lajeri Bamafama seat, Hamay Bandaleba, Miam, Tidok, Hendona Kanariba, Cheirao Ching Haina Kanariba, Ching Kong Adani, the Mafamasta Quigi. Chatnabi Amoina Habatari Manipur Miamna, Punamakna Habatari Cheiraoba Numit Kudingi Laktuna, Quagi Ching Kabaki Thoramasiam, Kana Hoje Hosik Chatanari Habatari, Mafamas de la Liba Miamasiga, Mahakang or Basuari Watai Sanabagi, Tanjamat and Lomjage. Imase Hozik, Iman Hozion, video Savatare, Koina Manipurgi, Amna Mutrada, Haine Yamna, Pakatneriba, Havatarico. Now I may have rolled the Gi, Equigi Fungawari, Agasu Sagona, Galaiva, Quigi, Life for the Bee Hives Neva Ima, Ado Yamnasufa Zaima, Life for the Bee say Ima and Habibra, Kaminto, have you? I know Sabani. Si Saba Zema, Hozikti, Mapalam, Giput, Mamaka to Yarga Sabran, to see pull up Sabamatams the go, Ima, Quigi Manipur, the Fang Baponatana Sabra, Kaminto. Mapalang Pudam Yawida, a Koi Manipurda, Pangopoti Yawde, Pita, P, Lonamum, Asoma Panyatan. Adubakoi Horok from the Manipurgi over in Havatare, Minas Hosagam, Kanas Pamnari, Imado Cheiraoba Numichi Havatarago, Imana Hosik Famagayon, we say Yum the D. Cheiraobi, the Rakaminto. Nantana Lokome, like it in Gitadome, Saksara Lai. Karikari Matindi, Lawi, Handaki Cheirao was the Matinam Yam, the Koi Miam, the Vanilla, Adam Matin Mangata Torodum to it. Misiam Yama Tinkanari Havatara, Hozik, Nungtin Varam or Padagi, after the Yamna Kahina Sunga City, Potsit Piro Ima, Adugalosh like Pasida Kogi, Manipurgi Miam, Sida Handaki Chehigi Cherao, and a lack, Pasida Kari for Pogel Pibini. Handaki Sahi Lang Pasida, Nungaya Paba, Awana, Sakiba Mayam Dodum, Sakrasanu, Handaki Awana Tadaba, Nungaya Paba, Porasanu Hain Haining. Yamnungazima, Potsiam, Sit for you.
ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯩꯔꯥꯎ ꯆꯤꯡ ꯑꯁꯤ ꯁꯨꯝ ꯀꯥꯈꯠꯆꯔꯛꯄ ꯃꯇꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯄ꯭ꯔꯗꯛ ꯈꯔ ꯈꯛ ꯌꯣꯟꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯨꯠ ꯈꯔ ꯈꯛ ꯊꯦꯡꯅꯖꯩ ꯃꯁꯤꯒ ꯎꯅꯖꯗꯨꯅ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯒꯦ ꯁꯣꯝꯒꯤ ꯃꯤꯡꯒ ꯑꯩꯒꯤ ꯃꯤꯡ ꯆꯤꯝꯄ꯭ꯔꯥꯁ ꯈꯨꯔꯥꯏꯗꯒꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯨꯝ ꯎꯖꯕ ꯃꯇꯝꯗ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯄ꯭ꯔꯗꯛ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟꯒ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒ ꯌꯥꯝꯅ ꯔꯤꯂꯦꯇꯦड ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯗꯛ ꯃꯌꯥꯝꯁꯤꯡ ꯑꯃ ꯎꯖꯩꯌꯦꯕꯀꯣ ꯁꯤꯒꯤꯁꯦ ꯀꯔꯤ ꯀꯔꯤ ꯄ꯭ꯔꯗꯛꯅꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁ꯭ꯇꯣꯔꯁꯤꯗ ꯁꯣꯞꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯎꯔꯤꯁꯦ ꯁꯤꯁꯦ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯁꯤꯗ ꯐꯪꯗꯣꯏꯁꯦ ꯂꯦꯡꯌꯥꯟ ꯐꯪꯒꯅꯤ ꯑꯗꯒꯤ ꯃꯆꯨ ꯇꯔꯦꯠꯀꯤ ꯐꯤꯔꯥꯜ ꯃꯆꯨ ꯇꯔꯦꯠꯀꯤ ꯁ꯭ꯇꯤꯀꯔ ꯑꯗꯒꯤ ꯕꯦꯠꯁ ꯑꯗꯒꯤ ꯊꯥꯡ ꯃꯣꯏꯒꯤ ꯁꯂꯥꯏꯒꯤ ꯂꯩꯕ ꯊꯥꯡꯁꯤꯡ ꯍꯥꯏ ꯃꯈꯜꯁꯤꯡꯗꯣ ꯑꯗꯨꯒꯨꯝꯕ ꯈꯔ ꯐꯪꯒꯅꯤ ꯁꯤꯗ ꯍꯥꯏꯕꯗꯤ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯂꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯤꯗ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯖꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯄꯥꯟ ꯂꯝꯗꯒꯤ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯗꯛ ꯃꯌꯥꯝꯁꯦ ꯁꯤꯒꯤꯁꯦ ꯆꯦꯜꯂꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯀꯁꯇꯃꯥꯏꯁ ꯇꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯂꯧꯕꯤꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯅꯠꯇꯦ ꯁꯤꯁꯤ ꯀꯩꯅꯣꯁꯤꯡꯁꯦ ꯂꯦꯡꯌꯥꯟꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯌꯣꯡꯗ ꯁꯥꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯝ ꯑꯗꯒꯤ ꯁ꯭ꯇꯤꯀꯔꯁꯤꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯗꯨꯀꯥꯟꯗ ꯇꯧꯔꯒ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯁꯦꯝꯃꯒ ꯁꯥꯔꯒ ꯊꯝꯕ ꯉꯥꯛꯇꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯄ꯭ꯔꯣꯗꯛꯁꯤꯡꯁꯦ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯁꯤꯡꯅꯁꯨ ꯌꯥꯝꯅ ꯁꯦꯟꯁ ꯑꯣꯐ ꯕꯤꯂꯣꯡꯒꯤꯡꯅꯦꯁ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯖꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯄꯣꯠ ꯃꯌꯥꯝꯁꯤꯁꯨ ꯌꯥꯝ ꯐꯖꯅꯗꯤ ꯌꯣꯟꯕꯤꯔꯤꯀꯣ ꯑꯗꯣ ꯌꯨꯝꯗꯗꯤ ꯑꯩꯈꯣꯏ ꯆꯩꯔꯥꯎꯕꯒꯤ ꯊꯕꯛꯁꯤꯗꯤ ꯇꯧꯕꯤꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯇꯧꯋꯦ ꯌꯨꯝꯗ ꯆꯩꯔꯥꯎꯕ ꯂꯣꯏꯔꯝꯃꯒ ꯁꯤꯗ ꯑꯃꯨꯛ ꯀꯥꯔꯛꯄ ꯀꯔꯤ ꯃꯊꯦꯜꯒꯗꯤ ꯐꯪꯕꯤꯔꯒ ꯂꯥꯛꯑꯦ ꯎꯇꯤꯒꯨꯝꯕ ꯑꯗꯒꯤ ꯀꯣꯕꯤ ꯊꯣꯡꯕ ꯑꯗꯒꯤ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯑꯗꯨꯝ ꯈꯔ ꯇꯥꯔꯛꯑꯦ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯀꯣ ꯑꯗꯣ ꯑꯔꯨ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅꯀꯣ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯆꯩꯔꯥꯎꯕ ꯑꯩꯈꯣꯏꯒꯤ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕꯗ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯀꯔꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜꯗꯤ ꯄꯤꯕꯤꯅꯤꯡꯉꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯖꯔꯁꯅꯣꯅ ꯍꯥꯏꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯕꯤꯔꯛꯎ ꯑꯃꯁꯨꯡ ꯁꯤꯒꯨꯝꯕ ꯄ꯭ꯔꯗꯛ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛꯇ ꯐꯪꯈꯤꯗ꯭ꯔꯤꯕ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯁꯤꯒꯨꯝꯕ ꯑꯦꯚ꯭ꯔꯤ ꯄ꯭ꯔꯗꯛ ꯃꯌꯥꯝꯁꯦ ꯄꯥꯏꯕ ꯃꯇꯝꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯄ꯭ꯔꯥꯎꯗ ꯐꯤꯜ ꯑꯣꯏꯒꯗꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯗꯛ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏ ꯌꯨꯠ ꯃꯌꯥꯝꯁꯤꯅ ꯌꯣꯟꯕꯤꯔꯤꯁꯦ ꯌꯥꯝꯅꯁꯨ ꯁꯤꯠꯄꯤꯔꯣ ꯑꯃꯁꯨꯡ ꯁꯤꯒꯨꯝꯕ ꯄ꯭ꯔꯗꯛ ꯃꯌꯥꯝꯁꯦ ꯍꯦꯟꯅꯁꯨ ꯄꯨꯊꯣꯛꯄ ꯑꯣꯏꯕꯤꯔꯛꯑꯣ ꯍꯥꯏꯖꯒꯦ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩ ꯏꯁꯥꯒꯤ ꯃꯤꯡꯅ ꯁꯔꯨꯡꯕꯝ ꯁꯁꯤꯀꯥꯟꯇ ꯀꯧꯏ ꯑꯩꯒꯤ ꯑꯣꯏꯗ ꯂꯩꯔꯤꯁꯤꯅ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯁꯔꯨꯡꯕꯝꯕꯤ ꯕꯤꯅꯣꯗꯤꯅꯤ ꯀꯧꯏ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡꯈꯣꯝꯗꯒꯤꯅꯤ ꯀꯥꯗꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎ ꯆꯤꯡꯁꯤ ꯑꯗꯨꯝ ꯀꯥꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯥꯏ ꯑꯗꯨꯒ ꯅꯣꯏꯒꯤ ꯏꯃꯥꯁꯤꯗꯤ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯥꯕꯅꯤ ꯑꯃꯨꯛꯇꯪꯗꯤ ꯄꯨꯈꯠꯀꯦ ꯑꯗꯨꯅ ꯃꯊꯛꯁꯤꯗ ꯃꯊꯛꯇ ꯌꯦꯡꯕ ꯌꯥꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ ꯑꯅꯧ ꯑꯅꯧꯕ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯤꯅ ꯁꯦꯝꯕꯗꯒꯤ ꯍꯦꯟꯅ ꯇꯨꯔꯤꯁꯀꯤ ꯏꯁꯄꯣꯠ ꯑꯗꯨꯃꯥꯏꯅ ꯐꯖꯔꯦ ꯆꯠꯁꯤ ꯍꯥꯏꯅ ꯑꯩꯅ ꯍꯧꯔꯒ ꯑꯩꯒꯤ ꯈ꯭ꯋꯥꯏꯒꯤ ꯑꯣꯏ ꯊꯪꯕꯗ ꯂꯩꯔꯤꯁꯤꯅ ꯑꯩꯒꯤ ꯏꯁꯨ ꯑꯇꯣꯝꯕꯅꯤ ꯃꯥꯒꯤ ꯃꯃꯤꯡꯅ ꯂꯨꯆꯤꯡ ꯁꯔꯨꯡꯕꯝ ꯂꯨꯆꯤꯡ ꯀꯧꯏ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤꯁꯨ ꯀꯥꯏ ꯍꯥꯏꯕꯤꯀꯣ ꯑꯗꯣ ꯍꯟꯗꯛꯀꯤ ꯆꯍꯤ ꯈꯔꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯔꯀꯥꯔꯅ ꯑꯩꯈꯣই ꯇꯨꯔꯤꯖꯝ ꯁꯦꯛꯇꯔꯁꯦ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯅꯦꯆꯔꯦꯜ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯁꯤꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯃꯣꯏꯅ ꯁ꯭ꯇꯤꯌꯔꯒꯨꯝꯕ ꯁꯦꯝꯃꯛꯄꯁꯦ ꯀꯀꯥꯗꯤ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯥꯕꯤꯔꯛꯄꯅ ꯍꯥꯏꯕ ꯇꯥꯔꯦ ꯁ꯭ꯇꯤꯌꯔ ꯁꯦꯝꯗ꯭ꯔꯤꯉꯩꯗꯁꯨ ꯈꯪꯉꯝꯒꯅꯤ ꯁꯦꯝꯃꯒꯁꯨ ꯈꯪꯉꯝꯒꯅꯦꯕ ꯀꯔꯝꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒ तसेंना हारगदी नुंगाइबा हाइदि हजिक लैरिबा पोचिदि समना हारगा ngasi नोंग ताकि हजिक प्रॉब्लम कैसु लेते मयाम आंगां हल मयाम अमा वेरी इजीली को यामना कनो तौना दुम कानेरि हाइबा मतममददि हजिक शॉर्टकट मचा मचा लैरि हजिकसु असुमाइना लैरमेबा लोइनमा अयामना कारो कांदा कुमथरकपसे लोइना नानथरगा अखोइगी फिरोनगसे लोइना चिंगा लेवाक तैबगी फिबमनि अदो हजिकि हाइबा वाफमसे हौखिबा सही मंगा तरुकी ममांगदेगिदि यामना फजबा यामना काबदा अंगांग अहल लोइना काबा ngambagi पोर्ट लेरे मतमददि सुमाइ काबा ngamamde अखोइगी टीनिएस इंखलकपा ndegi यामना जेनेटिक ओइबको अदुगुंबा खेकी ओइना याम तौरमि होइति याम अहल ओइबा 60 years above aina sum thengnaजबदा फनायाम कारे हाइबदि अवोनबसे अदुमटिक ओइख्रे यामना फजरे मसिना हाइबदि अखोइगी अंगांग अहन नाइदना हाइबा तारेको हाइबदि सेमगलइबा अखोइगी इंफ्रास्ट्रक्चरसना हाइबा तारे चैरावगी कुमैद नतना हाइबा तारे डेली वर्कआउट तौबगी दमक्तसु यामना अफल मफम अमखक ओइरेना ताकपिबने काना हाइबसे याम नुंगाइजे कागवाइसना फंगजाबसे कादो अरोइबोइना हाइबा तारेको हंदकी चहीगी अखोइगी सजिबु नोंगा पानबा चैरावबना लाको मतमसदा अखोइगी मणिपुरगी मयामसे काकागी माइकैदगी करी याइफा पाउजेल पिबिनिंगी
not only the Manipur gi oina khande samna harga ngasi Punjab ta su moi pangthui bako de Assam da pangthui and then yam advanced country da harga Japan da su pangthui ba ngasi gi sahi hobuse asumaina masi khogi thawaron da sahi gi pawe gi ron da hai tare prithvi gi mafam atai da su yamna advanced country da su ngasi de gi sahi hobai se yamna Chanabal Mayamale, Adumunda, one of the Koi Manipur show Amani, Haina Sautok Java Amasung, Lakadu says the Koi Manipur Gimipum Kudima, Amasung Nashigin Mitapak to Iba, State Ategi Amadi, contishing the Sunungaya Pava, Inkapa, Petivi Shanti Oiba, Manipurama, or see Adumina, Mayam the Pogin Pigeoning. Yanunga Kamamal Yam Lavo, Wahiwatami Amaka Impact TV through the Mian the Fondopi was Sigi the Matasiam Kagi, Naktang or Vasuka, Matam PVS, Sigi the Mataska, hiding I late in the Tagacheriga. Koina hojik Cheiraoba chings koina chum kazar ko matam za havatare Manipur gi wang badagi gi friend amaka havatare ko sir amaka koina thengna jaba havatare mahaka unajat nang haktang or basu Cheiraoba gi matang se wari bataisan gi tanja amaka lojage. First of all, welcome to Manipur, sir. Dr. Ashok Kumar Varsne, National Organizing Secretary, Arogya Bharati from Bhopal. Okay. So, is this your first time in Manipur? Not first time, third time, but at this plate this is first time. Okay. But for the festival, you are witnessing the Sajibu no Mapan Cheiraoba for the first time in Manipur, right? So, how do you feel about this Cheiraoba? भारतीय संस्कृति में जितने भी उत्सव हैं, यह एक सामाजिक उत्सव है. तो ये जो आज वर्ष प्रतिपदा नववर्ष का उत्सव है, तो लोगों ने अपने घरों में तो पूजा की ही है, लेकिन पूजा के साथ साथ सामाजिक दृष्टि से मिलन हो, तो इस तरह हम दो स्थानों पर गए हैं. यहाँ पर एक पहाड़ी पर जहाँ क्या मार्जिंग पोलो वो स्थान देखा, वहाँ पर भी बहुत लोग थे, यहाँ पर भी बहुत लोग हैं. तो ध्यान में आता है कि भारतीय संस्कृति में उत्सवों का कितना महत्व है. लोग उनको सेलिब्रेट करते, एंजॉय करते. वास्तव में यही इनकी ब्यूटी है. तो जितना लोग ये करेंगे उतना भारतीयता, इंडियननेस यह डेवलप होती है, फैमिली वैल्यूज बढ़ती हैं, सोसाइटी में लगता है लोगों को कि हाँ हम एक हैं, हमको करना चाहिए. मुझे लगता है यही इसका सबसे बड़ा संदेश हो सकता है. Have you tried Manipuri cuisine yet? या थोड़ा कुछ लेते रहते हैं, लेकिन ऐसा ज़्यादा नहीं लेते, लेकिन लेते रहते कुछ खाते. Did you like it or is it too spicy for you to? No, normal food. Normal food. I travel length and breadth throughout India. So wherever I go, I take the local food. So local festival, local food, local dishes, I like everywhere. Okay. So lastly, can you please give us some messages or wishes to the people of Manipur? इस तरह के उत्सवों को मनाते रहना चाहिए. सबको एक बार घर से बाहर आकर मिलना चाहिए, जिससे कि लगता है कि हम एलोन नहीं हैं, फैमिली नहीं है, वी आर ए सोसाइटी. तो इस सोसाइटी के अंदर हम हैं, ये अनुभव करना, ये ऐसे फेस्टिवल से है. Samendra, handaki Cheiraoba di kamain tawraga celebrate tawbige. Sena akhoi handaki Sajibu Cheiraoba haitare ko akhoi maitai gi yamna nungaijaba chathokjaba haitare. Cheiraoba je mangi tasina pandemic chai ani dudadi yamna nungaitaba mem thenagi bodo handaki adu amuk hanjale atare hangi nungaiba harau mem do sena ngasi akhoi gi imung manung khudimaki mem chak haum jaminaraga angang mem pur family mem pur chap sing karakpa chindon yakada isogi leiba isoji khoiramba ko मैम सम गैदरिंग तो बपुन बजे मसी लाइव खै फबनी ना हाइतर अखोगी थाइनि हलमन सेंबिरंबा अखोगी कल्चर द यामना अतोप मिनि तमजनिंगाय ओइबा या हाइतर गदे हो चिराउबा मदि निंगोन चखौ हाइतर को फजा हाइतर
ꯉꯁꯤꯒꯤ ꯆꯩꯔꯥꯎꯆꯤꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯊꯥꯡꯃꯩꯕꯟꯗ ꯂꯩꯕ ꯆꯩꯔꯥꯎꯆꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯗꯁꯃꯦꯟꯗ꯭ꯔꯣꯅ ꯁꯨꯃꯥꯏꯅ ꯏꯅꯤꯁꯤꯌꯦꯇꯤቭ ꯂꯧꯕꯤꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯁꯦꯝꯒꯠꯄꯤꯔꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯀꯥꯏꯀꯨ ꯒꯥꯔꯗꯦꯟ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯤꯕ ꯀꯥꯏꯀꯨ ꯒꯥꯔꯗꯦꯟꯁꯦ ꯁꯤꯗ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯀꯥꯈꯠꯄꯤꯔꯛꯏꯕ ꯃꯤ ꯃꯌꯥꯝꯁꯤꯗ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯕꯤꯔꯤꯕ ꯐꯦꯁꯤꯂꯤꯇꯤꯁꯤꯡꯁꯤꯗꯤ ꯀꯩ ꯀꯩꯅꯣ ꯑꯗꯨꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯇꯁꯦꯡꯅ ꯉꯁꯥꯏꯒꯤꯗꯣ ꯆꯨꯝꯃꯦ ꯍꯥꯏꯗꯤ ꯍꯥꯟꯅ ꯁꯦꯝꯃꯝꯕꯅꯦ ꯑꯩꯅ ꯁꯦꯝꯕ ꯍꯧꯕꯁꯨ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯣꯏꯗ꯭ꯔꯦ ꯁꯤꯁꯦ ꯍꯧꯖꯤꯛꯁꯤ ꯑꯟꯗꯔ ꯇꯨꯔꯤꯖꯝ ꯃꯅꯤꯄꯨꯔ ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯥꯏ ꯃꯈꯥꯗ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯨꯝ ꯁꯦꯟꯅꯖꯕ ꯍꯥꯏꯇꯥꯔꯦ ꯃꯐꯝ ꯌꯦꯡꯁꯤꯟꯖꯕꯅꯤ ꯑꯗꯣ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯦꯝꯅ ꯇꯧꯔꯒ ꯁꯤꯟꯖꯈꯤꯕ ꯃꯐꯝꯅꯤ ꯃꯌꯥꯝꯒꯤ ꯏꯝꯐꯥꯜ ꯚ꯭ꯌൂ ꯑꯅ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯚ꯭ꯌൂ ꯑꯣꯏꯈ꯭ꯔꯦ ꯀꯥꯏꯀꯨ ꯒꯥꯔꯗꯦꯟ ꯍꯥꯏꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯏꯝꯐꯥꯜ ꯚ꯭ꯌൂ ꯑꯅ ꯍꯥꯏꯅꯕꯅꯦ ꯃꯌꯥꯝꯅ ꯑꯗꯨꯒ ꯁꯤꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯐꯖꯕ ꯇꯧꯕ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯐꯝ ꯄꯣꯊꯥꯐꯝ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯐꯝ ꯋꯥꯀꯤꯡ ꯆꯠꯐꯝ ꯑꯗꯨꯁꯤꯅꯤ ꯇꯧꯔꯤꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯇꯧꯔꯤꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯣꯟꯗ꯭ꯔꯣ ꯑꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯗ ꯍꯟꯗꯛꯀꯤ 2023ꯒꯤ ꯆꯩꯔꯥꯎꯕꯅ ꯂꯥꯛꯄꯁꯦ ꯀꯔꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜꯗꯤ ꯄꯤꯕꯤꯅꯤ ꯑꯩꯈꯣꯏꯒꯤ 2023ꯒꯤ ꯆꯩꯔꯥꯎꯕ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯃꯃꯥꯡ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗꯒꯤ ꯂꯩꯔꯤꯕ ꯏꯔꯥꯡ ꯃꯌꯥꯝ ꯊꯣꯛꯈꯤꯕ ꯃꯌꯥꯝꯁꯤꯡꯒꯤꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯟꯅ ꯏꯪ ꯆꯤꯛ ꯂꯩꯃꯤꯟꯅꯕ ꯑꯗꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯃꯅꯤꯄꯨꯔꯁꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄꯔꯣꯝꯗ ꯈꯣꯡꯊꯥꯡ ꯊꯥꯡꯖꯟꯃꯤꯟꯅꯔꯒ ꯍꯦꯟꯅ ꯐꯕ ꯌꯥꯏꯐꯕ ꯃꯅꯤꯄꯨꯔ ꯑꯣꯏꯍꯟꯃꯤꯟꯅꯁꯤ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯃꯦꯟꯗ꯭ꯔꯣꯒꯤ ꯂꯥꯏꯐꯇꯁꯨ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯍꯦꯟꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯁꯨꯃꯦꯟꯗ꯭ꯔ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ इनेगी मिंगा अदगी लेफमगा हाना खंगजगे ꯑꯩꯒꯤ ꯃꯤꯡ ꯀꯨꯟꯖꯦ ꯀꯧꯋꯦ ꯈꯨꯔꯥꯏ ꯄꯨꯊꯤꯕ ꯂꯩꯀꯥꯏꯗꯩ ꯑꯩ ꯃꯤꯡ ꯔꯣꯃꯥ ꯀꯧꯋꯦ ꯈꯨꯔꯥꯏ ꯄꯨꯊꯤꯕ ꯂꯩꯀꯥꯏꯗꯩꯅꯤ ꯁꯦꯝ ꯂꯩꯀꯥꯏꯗꯩ ꯄꯨꯂꯞꯅꯦ ꯑꯩꯈꯣꯏ ꯑꯩꯒꯤꯅ ꯁꯣꯕꯤꯇꯥ ꯀꯧꯋꯦ ꯈꯨꯔꯥꯏ ꯄꯨꯊꯤꯕ ꯂꯩꯀꯥꯏꯗꯒꯤ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕꯁꯦ ꯁꯤ ꯌꯨꯝꯗꯒꯗꯤ ꯆꯩꯔꯥꯎꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯍꯣꯏ ꯂꯥꯎꯋꯦ ꯉꯁꯤ ꯂꯥꯎꯋꯦ ꯌꯥꯝ ꯂꯣꯏꯅ ꯀꯩꯁꯨ ꯂꯥꯎꯋꯦ ꯑꯗꯣ ꯀꯔꯤ ꯃꯊꯦꯜꯒꯗꯤ ꯆꯩꯔꯥꯎꯕꯁꯤꯗ ꯆꯥꯔꯒ ꯀꯥꯈꯠꯄꯤꯔꯛꯏꯅꯣ ꯏꯅꯦ ꯃꯊꯦꯜꯗꯤ ꯌꯥꯝꯃꯦ ꯀꯩꯅꯣ ꯂꯣꯏ ꯁꯨꯔꯦ ꯁꯦ ꯎꯇꯤꯗꯒꯤ ꯏꯔꯣꯟꯕ ꯆꯝꯐꯨꯠ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯦꯔꯥꯃꯦꯁꯇꯤ ꯇꯧꯋꯦ ꯃꯦꯔꯥꯃꯦꯁ ꯇꯧꯋꯦ ꯀꯣꯕꯤ ꯁꯥꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯆꯩꯔꯥꯎꯕꯁꯤꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯃꯥꯡꯒꯤ ꯆꯍꯤꯒ ꯁꯨꯝ ꯌꯦꯡꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯡꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯒꯧꯔꯒꯤ ꯆꯩꯔꯥꯎꯕ ꯍꯥꯏꯗꯅꯁꯨ ꯑꯅꯤ ꯊꯣꯛꯏꯁꯦ ꯁꯤ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨ ꯆꯩꯔꯥꯎꯅꯕꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏꯕꯀꯣ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯏꯅꯦꯒꯤ ꯃꯣꯠ ꯀꯔꯤ ꯊꯝꯕꯤ ꯃꯁꯤ ꯐꯩꯌꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯐꯠꯇꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯌꯥꯝ ꯐꯩꯌꯦꯅ ꯈꯜꯂꯦ ꯑꯗꯨ ꯍꯦꯟꯁꯨ ꯌꯥꯝ ꯍꯦꯟꯀꯠꯂꯛꯑꯦ ꯃꯩꯇꯩꯒꯤꯁꯤꯗ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯇꯧꯔꯛꯑꯦꯕꯀꯣ ꯁꯤ ꯑꯩꯈꯣꯏꯁꯨ ꯄꯥꯝꯖꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯨꯅꯔ ꯀꯦꯂꯦꯟꯗꯔ ꯆꯠꯂꯤꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅ ꯊꯥꯕꯥꯟꯗ ꯆꯠꯂꯤꯕ ꯀꯦꯂꯦꯟꯗꯔ ꯑꯃ ꯆꯠꯂꯤꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯍꯧꯕ ꯍꯥꯏꯕ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕꯗꯒꯤꯗꯤ ꯍꯧꯒꯗꯕꯅꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕ ꯑꯃꯁꯨ ꯂꯩꯀꯣ ꯑꯗꯣ ꯏꯅꯦ ꯑꯩꯈꯣꯏ ꯈꯨꯔꯥꯏ ꯃꯥꯏꯀꯩꯔꯣꯝꯗꯗꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯌꯥꯝꯅ ꯀꯩꯅꯣ ꯃꯌꯥꯝ ꯑꯃꯈꯛ ꯇꯧꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯃꯁ꯭ꯌꯥꯁꯤꯗꯤ ꯈꯨꯔꯥꯏ ꯃꯥꯏꯀꯩꯔꯣꯝꯗꯗꯤ ꯊꯦꯡꯅꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯆꯩꯔꯥꯎꯕꯅ ꯂꯥꯛꯄꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯔꯤ ꯈꯨꯗꯣꯡ ꯆꯥꯗꯕꯒꯗꯤ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯩ ꯑꯗꯨꯁꯨ ꯄꯥꯎꯗꯝꯕꯤꯌꯨ ꯁꯤ ꯏꯁꯤꯡꯒꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯑꯦꯔꯤꯌꯥꯗꯨꯒꯤ ꯑꯣꯏꯅꯗꯤ ꯋꯥꯏꯑꯦꯕꯀꯣ ꯑꯩꯈꯣꯏ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯏꯁꯤꯡ ꯇꯨꯔꯦꯜꯗꯒꯤ ꯆꯤꯡꯈꯠꯄ ꯈꯣꯠꯄ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯗꯤ ꯇꯨꯂꯨ ꯂꯩꯇꯕꯗꯤ ꯇꯣꯛꯑꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯨꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯌꯥꯝ ꯂꯩꯇ꯭ꯔꯦ ꯇꯣꯇꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯩꯈꯣꯏꯗ ꯂꯩꯇ꯭ꯔꯦ ꯈꯤꯇꯪ ꯆꯠꯈꯠꯈ꯭ꯔꯒ ꯃꯣꯏ VIP ꯀꯩꯀꯩ ꯃꯌꯥꯝ ꯐꯪꯉꯤꯀꯣ ꯑꯩꯈꯣꯏ ꯑꯦꯔꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯊꯤꯅ ꯋꯥꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯁꯤꯡ ꯂꯩꯔꯒ ꯁꯤꯖꯤꯟꯅꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏ ꯃꯥꯏꯀꯩꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯆꯤꯡꯈꯩ ꯆꯤꯡꯗꯒꯤ ꯑꯗꯨꯃꯥꯏꯅ ꯋꯥꯇꯔ ꯏꯁꯤꯡ ꯊꯥꯗꯔꯛꯑꯀꯥꯟꯗ ꯇꯨꯔꯦꯜꯗ ꯊꯥꯗꯔꯛꯑꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯏꯁꯤꯡ ꯐꯪꯍꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯝ ꯑꯃꯗꯤ ꯇꯥꯖꯩꯌꯦꯕꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯏꯅꯦ ꯍꯣꯏꯔꯣꯝꯗꯗꯤ ꯑꯗꯨꯃꯥꯏꯅ ꯐꯪꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯇꯣꯇꯤꯒꯤ ꯀꯩꯅꯣꯁꯦ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯇꯨꯔꯦꯜ ꯃꯄꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯊꯤꯕ ꯂꯩꯀꯥꯏꯒꯤ ꯁ꯭ꯋꯥꯏꯁꯤꯗꯤ ꯏꯁꯤꯡꯁꯦ ꯂꯩꯇ꯭ꯔꯦ ꯋꯥꯇꯔ ꯔꯤꯖꯥꯔꯚꯔ ꯐꯥꯎꯕ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯇꯦꯡꯀꯤ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯇꯦꯡꯀꯤ ꯒꯥꯔꯤꯅ ꯄꯨꯔꯛꯑꯒ ꯌꯣꯟꯕꯗꯣ ꯑꯩꯈꯣꯏꯅ ꯂꯩꯕꯗꯣ ꯑꯗꯨꯅꯤ
ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯗꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯔꯤ ꯏꯁꯤꯡꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤ ꯄꯥꯎꯗꯝ ꯄꯤꯅꯤꯡꯉꯤ ꯁꯤ ꯌꯥꯝꯁꯨ ꯍꯥꯏꯈ꯭ꯔꯦ ꯚꯣꯠ ꯃꯌꯥꯗꯁꯨ ꯀꯩꯁꯨ ꯌꯥꯝ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯗꯨꯕꯨ ꯇꯧꯕꯤꯅꯤ ꯍꯥꯏꯕ ꯋꯥꯅꯤ ꯑꯣꯏꯊꯣꯛꯄꯗꯤ ꯊꯕꯛꯇꯤ ꯌꯥꯎꯕꯤꯔꯛꯇ꯭ꯔꯦ ꯁꯤꯗ ꯂꯩꯔꯦ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯥꯎꯗꯝꯖꯔꯤꯕꯁꯤ ꯇꯥꯕꯤꯔꯀꯥꯟꯗꯀꯣ ꯈꯨꯔꯥꯏ ꯄꯨꯊꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯁꯤ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯊꯛꯅꯕ ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔ ꯑꯩꯈꯣꯏꯒꯤ ꯇꯣꯇꯤ ꯏꯁꯤꯡꯁꯦ ꯌꯧꯍꯟꯕ ꯑꯣꯏꯁꯤꯅ ꯍꯥꯏꯖꯒꯦꯅꯦ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯕꯤꯅꯤꯡꯉꯤ ꯏꯅꯦꯒꯤ ꯁꯥꯏꯠꯇꯒꯤ ꯍꯟꯗꯛ ꯆꯍꯤ ꯑꯅꯧꯕꯁꯤꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯁꯦ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯏꯔꯥꯡ ꯊꯣꯛꯇꯕ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯃꯔꯥ ꯇꯞꯄ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯅꯦ ꯑꯩꯈꯣꯏ ꯉꯥꯛꯇꯪ ꯑꯣꯏꯔꯕꯁꯤ ꯏꯅꯦ ꯑꯍꯨꯝꯒ ꯋꯥꯔꯤ ꯁꯥꯟꯅ ꯐꯪꯖꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯑꯩꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡꯃꯩꯕꯟꯒꯤ ꯆꯩꯔꯥꯎ ꯆꯤꯡꯒꯤ ꯃꯊꯛꯇ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯩꯇꯩꯒꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯁꯦꯡꯂꯕ ꯂꯥꯏꯐꯝ ꯑꯗꯨꯗꯅꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯒ ꯎꯅꯖꯗꯨꯅ ꯂꯥꯏꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯈꯤꯇꯪ ꯇꯧꯖꯒꯦ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯆꯩꯔꯥꯎ ꯆꯤꯡꯒꯤ ꯃꯐꯝꯁꯦ ꯂꯩꯔꯤꯕ ꯁꯤꯒꯨꯝꯕ ꯂꯥꯏꯐꯝꯁꯦ ꯀꯔꯝꯕ ꯂꯥꯏꯐꯝꯅꯣ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯁꯟꯗꯣꯛꯅ ꯇꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯃꯌꯥꯝꯅ ꯊꯧꯅꯤꯕꯤꯔꯤꯕ ꯃꯐꯝꯁꯦ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯛꯄ ꯃꯤꯇꯩ ꯈꯨꯟꯅꯥꯏ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯥꯔꯤ ꯄꯨꯔꯤꯁꯤꯡꯅ ꯊꯥꯖꯗꯨꯅ ꯊꯝꯃꯝꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯑꯇꯤꯡꯀꯣꯛ ꯃꯔꯨ ꯁꯤꯗꯕ ꯂꯥꯏꯅꯤꯡꯊꯧ ꯍꯥꯏꯅ ꯃꯤꯡꯂꯦꯟ ꯑꯗꯨꯝꯅꯤ ꯑꯗꯣ ꯁꯤꯒꯤ ꯂꯥꯏꯐꯝꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯈꯛꯇꯪꯗ ꯏꯕꯨꯙꯧꯒꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯒꯤ ꯊꯣꯡꯁꯤ ꯍꯥꯡꯗꯣꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯀꯔꯝꯕ ꯃꯐꯝꯗꯗꯤ ꯊꯣꯡꯁꯤ ꯍꯥꯡꯗꯣꯛꯏ ꯑꯩꯈꯣꯏꯒꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯍꯥꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 7ꯇꯒꯤ ꯍꯧꯔꯒ ꯑꯌꯨꯛꯀꯤ ꯄꯨꯡ 11 ꯃꯈꯥꯏ ꯐꯥꯎꯕꯗꯤ ꯕꯥꯔꯣ ꯃꯃꯥꯡꯁꯦ ꯁꯤꯐꯥꯎꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯣꯡ ꯍꯥꯡꯕꯒꯤ ꯊꯧꯔꯝꯁꯦ ꯑꯗꯨꯝ ꯄꯥꯡꯉꯒ ꯂꯥꯛꯑꯦ ꯑꯌꯥꯝꯕ ꯑꯗꯣ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯁꯤꯡꯁꯤꯕꯨ ꯊꯧꯅꯤꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯠꯄ ꯌꯥꯕ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯗꯨꯁ ꯑꯦꯟ ꯗꯣꯟꯁ ꯃꯌꯥꯝꯈꯛꯁꯨ ꯂꯩꯗꯅꯀꯣ ꯏꯕꯨꯙꯧ ꯑꯇꯤꯡꯀꯣꯛ ꯁꯤꯗꯕꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤ ꯀꯠꯄ ꯌꯥꯗꯦ ꯀꯔꯤ ꯀꯠꯄ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯀꯠꯂꯒꯅ ꯍꯦꯟꯅ ꯃꯍꯩ ꯆꯥꯎꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯁꯦ ꯈꯤꯇꯪ ꯁꯟꯗꯣꯛꯅ ꯇꯥꯛꯄꯤꯌꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯂꯥꯏꯁꯤꯡꯁꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯒꯤ ꯊꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯆꯠꯅꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤ ꯀꯠꯄ ꯌꯥꯏ ꯁꯤ ꯀꯠꯄ ꯌꯥꯗꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃꯈꯛ ꯂꯩ ꯑꯗꯨꯕꯨ ꯑꯇꯤꯡꯀꯣꯛ ꯃꯔꯨ ꯁꯤꯗꯕ ꯂꯥꯏꯅꯤꯡꯊꯧ ꯍꯥꯏꯕꯁꯤ ꯂꯥꯏ ꯈꯨꯌꯨꯝ ꯂꯥꯏ ꯄꯨꯝꯅꯃꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛꯇ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯟꯕ ꯍꯧꯔꯛꯄ ꯑꯗꯨꯒꯨꯝꯕ ꯂꯥꯏꯀꯣꯛ ꯃꯤꯇꯩ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯥꯂꯦꯝꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯇꯥꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯁꯛ ꯅꯥꯏꯗꯕ ꯃꯃꯤꯡ ꯅꯥꯏꯗꯕ ꯑꯗꯨꯕꯨ ꯃꯤꯠꯅ ꯎꯕꯁꯨ ꯐꯪꯗꯕ ꯑꯗꯨꯕꯨ ꯂꯩ ꯍꯥꯏꯕꯗꯤ ꯈꯪꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯕꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩꯕ ꯊꯋꯥꯏꯁꯦ ꯁꯤꯃꯛꯅꯤ ꯍꯥꯏꯕꯁꯨ ꯌꯥꯏ ꯁꯤꯒꯨꯝꯕ ꯑꯇꯤꯡꯀꯣꯛ ꯃꯔꯨ ꯁꯤꯗꯕ ꯂꯥꯏꯅꯤꯡꯊꯧ ꯈ꯭ꯋꯥꯏꯒꯤ ꯃꯀꯣꯛ ꯑꯣꯏꯕꯅꯤꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯀꯠꯄ ꯌꯥꯕ ꯌꯥꯗꯕ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯩꯈꯣꯏꯅ ꯊꯣꯏꯅ ꯊꯝꯗꯦ ꯂꯩꯇꯦ ꯑꯩꯒꯤ ꯄꯨꯖꯔꯒ ꯑꯩꯅ ꯊꯋꯥꯏꯅ ꯇꯥꯅ ꯀꯠꯆꯕꯗꯣ ꯃꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯍꯩ ꯆꯥꯎꯕ ꯄꯣꯠꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯊꯥꯖꯕ ꯊꯝꯃꯀꯥꯟꯗ ꯃꯥꯅ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯄꯨꯔꯛꯑꯒ ꯑꯗꯨꯝ ꯀꯠꯆꯕꯗ ꯑꯌꯥꯕ ꯑꯗꯨꯃꯛ ꯄꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯏꯌꯥꯝꯕ ꯃꯔꯤꯛ ꯆꯨꯞꯅꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃꯈꯛ ꯇꯥꯛꯄꯤꯔꯤꯀꯣ ꯏꯌꯥꯝꯕꯒꯤ ꯃꯤꯡꯁꯨ ꯑꯗꯒꯤ ꯂꯩꯐꯝꯁꯨ ꯑꯗꯩ ꯃꯐꯝꯁꯤꯗ ꯀꯔꯤ ꯑꯣꯏꯅ ꯂꯩꯕꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯔꯣꯃꯦꯟ ꯍꯨꯏꯔꯦꯝ ꯋꯥꯡꯀꯥꯄꯥ ꯑꯩ ꯊꯥꯏꯃꯟ ꯍꯤꯖꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯩꯒꯤ ꯏꯁꯥꯃꯛꯁꯦ ꯍꯧꯖꯤꯛ ꯁꯤꯒꯤ ꯁꯂꯥꯏ ꯃꯄꯥꯔꯤ ꯆꯤꯡꯄꯨꯂꯨꯞꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯧꯃꯤ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯊꯧꯗꯥꯡ ꯌꯥꯔꯤꯕ ꯑꯗꯨꯒꯨꯝꯕ ꯁꯤꯟꯃꯤ ꯑꯃꯈꯛꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯌꯥꯝꯕ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯑꯁꯤꯅ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯗ ꯏꯌꯥꯝꯕꯒꯤ ꯁꯥꯏꯠꯇꯒꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯀꯃꯤꯇꯤꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯀꯨꯝꯁꯤ ꯆꯍꯤꯅ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏ ꯀꯨꯝꯖꯥ 3,312 ꯇꯥꯏꯅꯕ ꯑꯗꯨꯒꯨꯝꯕ ꯆꯍꯤ ꯀꯨꯝꯖꯥꯅꯤ ꯑꯗꯨꯅ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯀꯨꯝꯖꯥ ꯑꯁꯤꯅ ꯑꯅꯧꯕ ꯑꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯈꯨꯟꯇꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯆꯥ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯅꯪꯒꯤ ꯃꯥꯒꯤ ꯂꯥꯏꯅꯤꯡ ꯂꯤꯆꯠ ꯃꯥꯟꯅꯕ ꯃꯥꯟꯅꯗꯕ ꯁꯛ ꯀꯨꯆꯨ ꯃꯥꯟꯅꯕ ꯃꯥꯟꯅꯗꯕ ꯐꯨꯔꯨꯞ ꯃꯥꯟꯅꯗꯕ ꯀꯔꯤꯝꯇ ꯈꯥꯏꯗꯕꯤꯗ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯋꯥꯠꯇ ꯄꯥꯗꯅ ꯄꯨꯛꯅꯤꯡ ꯆꯞ ꯃꯥꯟꯅꯕ ꯋꯥꯈꯜꯂꯣꯟ ꯑꯃꯈꯛꯇ ꯏꯔꯝꯗꯝ ꯑꯃꯗꯤ ꯏꯔꯩꯄꯥꯛꯁꯦ ꯆꯥꯎꯈꯠꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯕꯗꯣ ꯃꯗꯨ ꯄꯨꯔꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯁꯂꯥꯏ ꯃꯄꯥꯔꯤ ꯆꯤꯡꯄꯨꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯄꯥꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯨꯝꯇꯪꯗꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯑꯣꯏꯅ ꯄꯤꯖꯅꯤꯡꯉꯤ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯌꯥꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯁꯨ ꯄꯨꯝꯅꯃꯛ ꯌꯧꯍꯟꯕ ꯉꯝꯖꯒꯦ ꯏꯌꯥꯝꯕ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯋꯥꯟꯁ ꯑꯒꯦꯟ
Koina Chatlubagi Koina Cheiraoba Ching Matak Yamna Nungaiba event Koina Hosi Manning the Hosik Lady Havatare. Manipur Arm Wrestling TV Haina Kangner Sigumba Kogi Youth Mayam Punchalaga Semba Kogi Arm Wrestling Player Mayam Siga Kogi Mafums the Laiba Kogi Chinkari Mimayam Siga Havatare Koina Arm Wrestling Tongnagan Kogi competition Amakawagi event Amakak Lady Havatare Simayam Puna Mijing Taminasi. Manipur Arm Wrestling TV ki akhoi member amaka akhoi mayamna Tyson haina khangna akhoi brother siga akhoi unajatna akhoi ngasigi event sigi matang da somo akhoi ngakhtang rai sana jage Tyson akhoi Arm Wrestling TV na ngasi Cheiraoba Ching gi mathak sta pangthok piri se kari event am tang mayam da sengna pangthok masi kaino ne Arm Wrestling ai je Manipur da yamna underrated oiba sport amane ba adomi yam tiling ai sida ngasi tanjaba ama oire na ngasi event am pangthok sabane Sigi event sida kari no koina witness to wangam do sabi masi je akhoi Arm Wrestling pamba hadi hana dagi pamjarakpa aduga platform laitaba tambam khotpam kamain tawba khotpano adugum baiso hafet introduction oina akoina adum hangbirakpa khotpirakpa mayam do adum moida idea do PB na ba adugumba promote tawbagi kaino ne event amane haitare bro t-shirt sina so haibetare akhoi se YouTube channel amang laiba male sigi sida akhoi khang adi mayam sina so khangning ba mayam ko leram gadoi neba ado sigi YouTube channel sina so information am provide torong gadav male kamain torga YouTube channel gi maming se laigi have do so impact TV gi la ingai san tang phongdok piram mase kaino ne sum Arm Wrestling TV ana channel am laiba Russian gi moise yam phawe adum Arm Wrestling tawraga adum thagatpa moisidagi adum idea logzaraga ina Manipur hapsalaga adum Manipur gi mayam gi oina special oina Manipur gi ju leine kaina maina ga tawnaba Manipur Arm Wrestling TV na hang toksabane aro Manipur Arm Wrestling TV sigi have tare ngasi khatang na tabi da koi tongan upcoming events myam khak leram gadav male ko kadai da sigumba similar event myam se pangthok ne di khanbiri hojik se akhoi je haurak padangai ri ko akhoi ju adum learner ngaktane beginner ngaktane lam khudingi yarigai akhoi promote tawbagi idea ama leibanina lam khudingi Manipur gi je sin thungnaba tamna adum maina pangthoga mai club kumbaga tanaraga adumaina singe na khanjari lam khudingi hena mai pak po you bro hoi gumba sigumba enthusiastic oiba dugumba mi mayam je thogla agan sa habatar sigumba underrated oi graba sports sing je sisu among hana promote Manipur da habatar promote to wangam bo views haijage aroiba da Tyson de khoina khangjaning base Manipur gi miyam da habatar Cheiraoba Sajibu nong pan ma Cheiraoba na lak base da kari ai fa pok jil di pibining taur khuding ta mai pak pa confidence laina kani mana tawning basing do adum tawbiba adum ningan na laitana punsi je amtang pokpane aduna adum tawbiyo nongaina leibiu ya nongai je sigi pokjen simang haiba tare ko mayam de hon bangam jage amasung impact tv gi mai kai do su Manipur Arm Wrestling TV bu hena mai pak po review haijage thank you so much for your time Numidangi matamda lekai da thabal chongba amadi augri hangken chongba gi thorum su pangthok nakhi Mashigi saruk amu oina chahi khudingi pangthok nabagum Khurai Popular High School ground da su augri hangken chongba mai pak na pangthokki Leisha pakhang ima ibel singna nat ki fazarwa visual kaya set chaduna kumhorol isai gi tan thada augri hangin chongduna leipak marak tapna chahong ngahong nabagi damak nijaki Asum tauduna handak chahi gi Sajibu gi nongma panba Cheiraoba loishinki